Arakan Army ki stronghold oiriba Minpin village ngarang military na khudum chanba ngamkhre hairi Sangai festival boycott touminasi haina thamlakre Manipur ki president rolenga asina ngahaki oiba nganingba hainingba tawningba ta tawbagi maongda miyam ki mamal yamlaba lanthum kya loisinaba sangai festival pangthoknaba honariba ase khudakta lepana afaba oigani haina United Committee Manipur UCM na serol amada phongdorakpaga loinana Manipur miyam hubna sangai festival 2025 nampuda pangthoknaba thoranglakliba ase boycott touminasi haide serol sina makha taraduna Manipur bu thugaina bu honabada mai paktraga da awa ana nangkiba Manipur miyambu tangdo laitana nungsi sana na himinaba amade kunda laita hannaba piyalenga asina honabagi mohutta Sangai festival pangthoklaga Manipur yonaba miyambu ikaiba pinaba Sangai festival asi silibra asiguma phiba masida miyamna kamdawna festival asi pangthokhangani amade kari interest da saruk yarogani habasine isagi iramdamda free movement yadana aikhoi masel amaga sangnaba yadana karamna festival asina Manipur ge identity culture tourism promotion tawgani phiba masida piyalenga asina nampuda Sangai festival asina tourism promotion tawnaba arts and culture yokhanaba sports handloom and handicraft yokhanaba indigenous food sing promote tawnaba mingda hiram sing asida thabak tawriba singbu nampuda saru yahanaba amadi stall phamanaba honariba se miyamna yaba ngamloi aikhoi gi film sumang lila sports thangta phisalonsa khutsa haiba jagoi isaina singwa nat ki chanabi ki senpham singda leiriba singna saruk yapham thokte handak Sangai festival se saruk yadraga matam chuppugi oina Sangai festival yawbu yaroi haiba leiroi maramduna Manipur miyam homna Sangai festival 2025 nampuda pangthokpa si boycott touminasi haina UCM na makhata na appeal torokpaga loinana UCM unit sing component organization sing subsidiary body sing asu Sangai festival asi boycott tawnaba siam sadana leminarasi haidi Nakalamoramda Manipur Sangai Festival 2025 the cultural troupe kungamari na saruk yaragani hari thasagi kungamathoi hauraga kuntha phawba pangthokadawriba Manipur Sangai Festival 2025 the tongan ba cultural troupe kungamari na saruk yaragani hari hiramasigi matangda Manipur State Kala Academy gi secretary Sunan Thoksomna ngarang thokpa notice amada hapta kangjaibungda pangthokadawa festival asigi cultural program the saruk yargadaba organization sing selection tawre Organization sing adu academy ke official website mska.mn.government.in dagi phangani harakpaga loinana akupa marol sing mari leinaba singna academy asigi office dagi office matamda phangba yagani haina su phongdorakhe academy gi notice asigi matungina piriba website asida yenglubada handaki festival asida cultural program gi damak selection tawrabani haiba troupe singdi Kalbi Songsong Tribal Cultural Center Senapati Huyelalong Manipur Thangta Cultural Association Manipur Cultural Ashram Sangit Kala Foundation Thangta and Cultural Resource Academy Moirangthem Iboton Cultural Academy Atinga Association for Pauna Memorial Arts and Rural Development Services Rahim Cultural Foundation Apunba Artist Association Kabu Union Manipur Saisakol Bedapati Khunung Isei Saidam Sang Kanglai Saisaklon Sindam Sang Malem Apunba Thangta Mahikol Matam Saisak Saidam Sanglen School of Folk Dance and Music Kaleidoscopic Artist Association Sangit Natak Kanglai Thangta Manipur Cultural Performing Arts and Research Forum Nongen Arts and Culture Association Manipur Kanglai Inat Thangta Sindam Sanglen Performing Artist Center Northeast Artisan Forum Anoi Sindam Sanglen amasung Progressive Artist Laboratory Palni Hadi Ekarni Purum the Taramba Popi Pambi Sing Yantat Police Control Room Nang Arang Numidang Tadorok Paserol Amada Narang Assam Rifles Amasung CRPF Yauna Police na Lutsang Joint Team Amana Kamgpokpi District New Kaitel Manbi Police Station na Konba Loibol Kolen Bileski Ekar Kulom Pak Sauba Mapam the Taramba Popi Pambi Sing Yantat Hadi Aduga Popi Pambi Sing Tab the season about Thumbora ani spray pump pipe herbicide na Sing Basu Joint Team na Tengna Batagi Mai Tadok to Namakan Hadi Amoram the Garang Police na CRPF Amasung Forest Official Single
loinana chathaki ba atopo operation amadana kamgpokpi district ki Kotland khulgi singmai gi ekar kullom chawba maphamda tharamba poppy pambi singju yanthatuna manghan khre hadi poppy pambi singa si thabda sijinaram loksang manga fertilizer bag ahom run off herbicide ani amasung thom bag ani su mai thadoktuna manghan khre hadi zero asina makhata na phongdoropugi matungin thasagi tarama thoidagi ngasi phawda ukhul district ki somda lamlai singphai village amasung litana chingba tongan ba mafam singi singmai singla tharamba punna ekar samri ka kultha taruglom oigadaba mafam ge poppy pambi sing yanthatuna manghan khrabani hadi loinana mafam sing asida thaba poppy pambi singi loksang yankhai mathoi su mai thadoktuna manghan khre hadi panba yabadi kangsu PS na konba ke songlong village ki tongan ba mafam singla tharamba poppy pambi singsu combined security force na anirak sangsinduna yanthat lurabani hariba mafam sing aduda combined force na sangsindringai gi mamangdana Jelarong United Front ZUF ki khusukhulai matik chana paiba kadar singna thengkhang anirakta mafam sing aduda laktuna poppy pambi thabda sijinaba loksang sing mai thadoklamba laikhrabani lalholop asigi kadar singna loksang sing khakta natana poppy pambi thabda sijinabani haiba Maruti Gypsy ani yauna gari kharsu mai thadoklamba thengnarakrabani Opposition की मरक्त चयत नब लाइकिबा CM की पोस्ट की मतंग यानदबना मिखल की रिजल्ट सोखन खे लालू यादव की मसानपी पॉलिटिक्स की पोथारगने हाइख्रे बिहार मिखल की रिजल्ट INDIA ब्लॉक की परफॉर्मेंस थी की बादुना ब्लॉक असगी लीडरशिप की मतंग मियामना नुंगनांग फोंदोक नरख्रे बिहार मिखल की मांगोइना स्टेट असिदा ऑपोजिशन की कैंपेन पांथोक नब होनबदा ऑपोजिशन की मपांग ओदिबा पार्टी सिंगी मरक्त वखलोन मानदब लाइकिबा अमसुं ऑपोजिशन की चीफ मिनिस्टर की कैंडिडेट कनाना ओहनगदगे हाइबगी मतंगदा नॉमिनेशन की थबक थोरम सिंह हाउरब फावबदा मेन ताब ngamkhidabaduna mikhal asida opposition की परफॉर्मेंस सोहन की हाइना एजेंसी की पावना फोंदोरक्ले opposition की कैंडिडेट सिंह खनगतबा अमसुंग सिट यानाबगी थबकसु अरोइबा पुंगफमदा तौखिबना मरम ओइरगा opposition बोट थादगदब वोटर कया के मरकता चममनब ओहनखे मसिदा नतना RJD अमदि कांग्रेस ना थौरी सिंह बि सानबगुम अंगम तानाखिबा अमसुंग कोना थंगदा RJD की तेजस्वी यादव खक्तमक CM ओहनगनि हाइना opposition ना खंगहौदना लाउथोरखिबा अदुना मिखल असigi परफॉर्मेंस सोहन की हाइदि जयत नबक यासना मरम ओइरगा मिखल असigi दमक opposition ना कैंपेन तौबगी मतम सुपनगी निमित 38 निदमक फंखे कांग्रेस के माइकैदा कुमजा 2020 की बिहार मिखल दा कांग्रेस के कैंडिडेट ओइना माइ पाखिबा मियोय कियाबो हंदक के मिखल असिदा कैंडिडेट ओहंदना बलौखिबा फिरेप अदुना कांग्रेस की परफॉर्मेंस सोहन की बने हाइदे नाकल अमरोंदा मिखल असिदा RJD की परफॉर्मेंस हानादगी असुकी मतिक हंदारखरब मतुंग पार्टी असिगी चीफ लालू यादव के इमुंग मनुंगी ओइबा ड्रामा कनखलखरे लालू यादव की मसानपी रोहिणी आचार्यना महाक पॉलिटिक्स तगी पोथारगनी अमसुंग मपा लालू अमदि मयाम तेजस्वी का मरी तटनरगनी हाइना मियाम द लाउथोरखरे रोहिणी की वाफम असि करिदगी फोंदोरखिबनो हाइबा मयेक सेंगना खांबा ngамद्रबसु रोहिणी ना RJD की माइथिबा असि तेजस्वी यादव की एडवाइजर सिंगना थोहनबनी हाइना फोंदोखिबा लाइखे पाकिस्तान की खैबर पख्तूनख्वा प्रोविंस सिक्योरिटी फोर्स ना ऑपरेशन चथदुना टेररिस्ट कुनग तरुक हाटख्रे पाकिस्तान सिक्योरिटी फोर्स ना अखंगनम पाव अम फंगबदगी खैबर पख्तूनख्वा प्रोविंस की बाजुर कोहाट अमसुंग कारक डिस्ट्रिक्ट थीब होमबगी थबक चथखिबदा टेररिस्ट कुनग तरुक हाटख्रे डिस्ट्रिक्ट सिंग अदुदा चथखिबा तोंगान बा ऑपरेशन सिंग अदुदा टेररिस्ट कुनग तरुक हाटखिबा अदु हंदकता इस्लामाबाद ता लैबा कोर्ट अमगी ममांगदा बोम पोखाय हंदुना मेयर किया सिहनखिबा अदुगी मतुंगदने हाइरे बाजुर डिस्ट्रिक्ट की गदर खुंगंगदा मसिंग यामलबा टेररिस्ट सिंग लोटुना लैरे हाबगी अकगनबा पाव अमा फंगबदगे सिक्योरिटी फोर्स ना खोंगलै थुना ऑपरेशन चथबा हौखिबने ऑपरेशन अदुदा टेररिस्ट कुनगनि थोय हातकी हाइना सु सिक्योरिटी ऑफिसर सिंग ना फोंगदोरखे शॉर्ट फिल्म कंटेस्ट पांगथोकलगनि हाइना DPM ना थमलखरे मणिपुर हौजिक थेंगनरिबा लेंगाक्लोन की फिबम अमदि होगलक्लिबा सेल थुंगी फिबम लोइनाना खुनाई की फिबम सिंग अमदि लमदम सिगे आर्ट अमदि कल्चर बु योखचनबगी पांदमबु मांगदा थमजदुना डेमोक्रेटिक पीपल्स फ्रंट ना शॉर्ट फिल्म कंटेस्ट अमा लाक्निबा डिसेंबर 9 दा पांगथोकलगने शॉर्ट फिल्म कंटेस्ट असि इसाना इसागे असेंगबो लेंगा अमा सेमजनबगी पांदमदा असेंगबो मराइपाक मरमदमबु नुक्सिजबा मिहुत पुथोक्तुना इंडियन डेमोक्रेसी की मरुमदा
amot palengaklon amagi makada satharakliba mihut khanbada sel yenba saksa haijanaba enkhalakliba nahasingbu mayai kaba chinjaki ipakta tawhalliba phatraba mihut khanbagi chanabi asibu muthatnabagi pandamda sinba short film contest amani hari short film contest asida iramdam asida lairiba film amadi art thawai lupjaba singna contest asibu saruk yabiyo category ani laigadaba short film contest asigi mana lupa lakh ama par category oigani oinana best director best cinematographer best editor best actor male female best background score gi mana oina lupa lising tara amadi consolation prize laigani hena akupa khangbina bagidamakta wangkhaining them pukri mapal da laiba party sige office lakpi haina su zero asina makha tarakle